Manipur Top Channel दुगी वीडियो अमता थगसगे ngasi फोंगबचे फोंगदा नवेंबर की तांग 18 दा UNLF की हानगी चेयरमैन मेगन डिटेंशन तौबगी मयोक्ता MSRC दा वखतख्रे Outlaw Underground Organization United National Liberation Front UNLF की हानगी चेयरमैन RK Sanayam Allies Megan bu था असगी मपन्ना गुवाहाटी की सेंट्रल जेल दगी थदोक्रबा मतुंगदा गवर्नमेंट की एजेंसी खरना हौजिक फाव मरम सादन डिटेंशन तौदुना थमजिले हाइदुना मसिगी मयोक्ता तोंगान तोंगान बे ह्यूमन राइट बॉडी अमसुम लुप मपन की म्यूट सिंग मणिपुर की ह्यूमन राइट कमीशन वकत फम थोकवा थबक सिंग लखत पिननबा वकत खरे Human Right Body amasum lup singi wakat adu ngasi Lamphel Court Complex da laiba MSRC ki chairperson da address tawduna pisin khibane aduga lamai ani panba wakat cherol adubu pisin badi yaukhibe Human Right Body amasung lup sing aduna Civil Society Coalition for Human Right ki co-convener Folendro Konsum Human Right Allied ki Executive Director Bablu Loitongbam Human Right di Feathers Manipur की Chairman Joy Singakham, Community and Human Right Manipur की Vice President S. Chandradon, Center for Research and Advocacy की Executive Director Jiten Jumnam, Reach Out की Lead Coordinator Catherine Mim O'Neill, Z Peace Foundation की Managing Street Khagembam Anandi, United People's Friend Wakat Cherol asina fungdok libana RK Sanayam Allies Megan Hokibo Kumza Englishing Aniga Tarada State ki mayokta lan hobi haibigi SARS da National Investigation Agency NIA na fazin kibane Masidegi Designated Court na conviction piraga mahak ki prison ki full time judicial custody ta pirak kibane adobo remission piraba matung na mahak bu tha asigi mapana Guwahati ki Central Jail dagi thadok kibane hairi adobo judicial custody dagi thadorak paga panthadana mahak pu masanupa amasum mahak ki council ga loina na government ki agency khara na puraga satke agency asina mafam amada mahak pu ahing ama thamlaba matung mathangi numita makhoi ahumak Delhi da leiba government ki mafam amada puraga satki hairi masidagi hujik mahak sayor ama helaklaba fawbada Delhi ki haidoktaba government ki mafam amada maram sadana detention tawduna thamlakli hairi Maram Singh asina Chief Secretary amasum Director General of Police DGP Manipur da pung kun marigi manungda RK Sanayam Allies Megan mahaki masanupa amasum mahaki council kadai da laibigi haibadu khangan binaba direction pibiyo makhoi ahumbu athuba matamna thadoknaba mari leinaba authority da khangan biyu loinana makhoi ahum kadai da lairibage haibasi media gi kuthangda Manipur miyamna khangan biyu haibasini han phungdokre